Manipur gi Hingsaa Terrorism Natte Natte amasung Kuki marakta leiriba khenabasing wari sanaduna loisinba tangai fade haina Amit Shahna fongdokre. Manipur da thogliba Hingsaa gi thodok asi terrorism haina fongdoknarakhiba adu Union Home Minister amasung BJP gi luchingba Amit Shahna yakhidre. Natte amasung Kuki furup ani gi marakta leiriba khenabasing wari sanaduna amadi thajanaba leihanduna waroisin purakpa mathau tai haina ngase Union Home Minister na pauche amagi interview da fongdokre. Hauzik Mikhal pangthoklibana maduda akhanaba mityeng thamli. Masigi matungdadi nakal animaki miyoishinga khanaduna waroisin ama puraknaba hotnagani. Yumthangnariba leibak Myanmar da oiriba fibam asina khudongchadaba kayasu leihalle. Ngamkhai paringda fencing khabagi thabak paikhatle. Maduda natana free movement regime su restrict tawre. Manipur gi Chief Minister N Biren na fongdokhibada Myanmar dagi changsilakpa miyoisingna state asigi tangdu leitadaba fibam kaihale. Madu yenglaga Narendra Modi na luchingba leingakna free movement regime lauthoknaba warep laukhibani. Kukizo amasung Manipur gi yalhaumi Natte gi marakta thokliba lan asi haujikti thodok macha khara natana ingtharakle. Adumoinamak ungkhatnabadi leiri. Mamang chahi gi May 3 Manipur gi Chingi district singda sinkhiba Tribal Solidarity March ta ungkhatnaba amasung asauba haurakre. Adugumba khongchat adu Natte singna scheduled tribe status demand tawbagi mayokta shinkhibani. Maduna maram oiraga Natte amasung Kuki gi marakta thokaningdaba thodok adu thokibani. Manipur da maru oiba furup ani leiri. Natte singna tampaki saruk singda khundaduna leiri. Loinana Kuki singna kha thangba Chingi saruk singda aduga Naga singna awang thangba sarukta khundari. Me thagi mamang di asiguma sathiba fibam asi ukhide. Manipur da thogliba irang asiga mari leinana opposition party na BJP lengak amasung Prime Minister Narendra Modi da maral siri. Prime Minister Manipur da chatte haibana jingwa wafam sing fongdokpasu leiribani hairi.